ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤ ꯈꯥꯡꯇꯛꯇꯒꯤ ꯂꯤꯡꯈꯠꯈꯤꯕ ꯃꯤꯇꯣꯞꯇꯒꯤ ꯃꯔꯣꯜ ꯃꯌꯦꯛ ꯃꯅꯥꯠ ꯋꯥꯏꯗꯨꯅ ꯄꯨꯗꯨꯅ ꯇꯥꯡꯖꯗꯨꯅ ꯍꯧꯔꯛꯈꯤꯕꯁꯨ ꯅꯠꯇꯦ ꯂꯩꯁꯦꯝꯂꯣꯟꯗꯒꯤ ꯍꯧꯅ ꯄꯨꯋꯥꯔꯤ ꯂꯩꯖꯕ ꯂꯝꯗꯝ ꯑꯃꯁꯨꯅꯤ ꯃꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯇꯧꯕꯇꯕꯨ ꯃꯇꯝ ꯑꯃꯒꯤ ꯐꯖꯔꯕ ꯋꯥꯍꯟꯊꯣꯛ ꯆꯦꯟꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥꯕꯨꯗꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜꯁꯤꯡꯅ ꯅꯣꯛꯅꯕ ꯁꯤꯊꯕ ꯍꯟꯊꯕ ꯃꯤꯆꯩꯗ ꯁꯤꯖꯤꯟꯅꯔꯛꯂꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯌꯨꯝꯅꯥꯛ ꯃꯤꯡꯊꯣꯜ ꯐꯥꯎꯕ ꯑꯌꯥꯝꯕꯅ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯕ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯁꯤꯟꯐꯝ ꯅꯠꯇ꯭ꯔꯒ ꯃꯇꯤꯛ ꯃꯒꯨꯟꯗ ꯁꯤꯡꯊꯥꯗꯨꯅ ꯃꯤꯡꯊꯣꯟꯕꯅ ꯑꯌꯥꯝꯕꯅꯤ ꯂꯝꯗꯝꯁꯤꯒꯤ ꯂꯩꯉꯥꯛꯂꯣꯟ ꯈꯨꯟꯅꯥꯏꯂꯣꯟꯁꯨ ꯉꯜꯂꯤꯉꯩꯗꯒꯤ ꯌꯥꯝꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯂꯝꯗꯝ ꯑꯃꯁꯨꯅꯤ ꯍꯥꯏꯕꯁꯤ ꯂꯣꯌꯨꯝꯕ ꯁꯤꯟꯌꯦꯜ ꯐꯝꯂꯣꯟ ꯑꯃꯗꯤ ꯃꯁꯤꯟ ꯍꯥꯏꯔꯤꯕ ꯄꯨꯌꯥꯁꯤꯡ ꯑꯁꯤꯅ ꯂꯦꯡꯗ꯭ꯔꯕ ꯈꯨꯗꯝꯅꯤ ꯑꯁꯨꯝꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯋꯥꯠꯄ ꯂꯩꯇꯅ ꯆꯠꯅ ꯀꯥꯡꯂꯣꯟ ꯅꯥꯏꯅ ꯂꯩꯔꯛꯂꯕ ꯂꯝꯗꯝ ꯑꯁꯤꯗ ꯉꯁꯤꯗꯤ ꯆꯤꯟꯗ ꯂꯩꯇꯣꯟꯗ ꯄꯛꯇꯨꯅ ꯂꯩꯔꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯣꯏꯅ ꯂꯋꯥꯏ ꯂꯧꯊ꯭ꯔꯥꯎ ꯍꯥꯏꯗꯨꯅ ꯑꯅꯦꯝ ꯑꯋꯥꯡ ꯆꯥꯎꯈꯠꯄ ꯆꯥꯎꯊꯕ ꯈꯥꯡꯉꯨ ꯊꯛꯀꯤ ꯑꯣꯏꯕ ꯆꯠꯅꯕꯤ ꯈꯣꯟꯊꯣꯛ ꯀꯌꯥ ꯊꯣꯔꯛꯂꯤꯕ ꯑꯁꯤ ꯃꯥꯡꯂꯝꯆꯠꯀꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯕꯨ ꯆꯤꯡꯊꯗꯨꯅ ꯈꯣꯡꯒꯣꯏꯅꯕꯒ ꯄꯥꯡꯈꯛꯅꯤ ꯑꯏꯕꯃꯛ ꯑꯣꯏꯅ ꯂꯩꯔꯝꯗ꯭ꯔꯕꯁꯨ ꯑꯣꯔꯦꯜ ꯇ꯭ꯔꯦꯗꯤꯁꯟ ꯑꯣꯏꯅ ꯂꯩꯔꯛꯂꯕ ꯃꯥꯡꯂꯝꯆꯠꯇꯒꯤ ꯀꯥꯡꯂꯣꯟ ꯂꯤꯛꯂꯝ ꯅꯥꯏꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯂꯕ ꯂꯋꯥꯏ ꯂꯧꯊ꯭ꯔꯥꯎ ꯂꯣꯌꯥꯂꯝ ꯃꯤꯡꯊꯣꯜꯁꯤꯡ ꯑꯁꯤ ꯀꯔꯝꯕ ꯃꯐꯝꯗ ꯀꯧꯒꯗꯒꯦ ꯍꯥꯏꯕꯁꯤ ꯃꯆꯥ ꯈꯥꯏꯅ ꯄꯊꯥꯡ ꯄꯨꯊꯥꯡ ꯂꯥꯟꯅ ꯆꯤꯟꯕꯨꯟ ꯋꯥ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯋꯥꯍꯟꯊꯣꯛ ꯂꯥꯟꯅ ꯏꯝꯐꯥꯜ ꯃꯌꯣꯜꯗꯒꯤ ꯈꯔ ꯂꯥꯞꯅ ꯂꯩꯕ ꯃꯐꯝ ꯑꯃꯗꯤ ꯃꯤꯑꯣꯏꯁꯤꯡꯗ ꯁꯤꯖꯤꯟꯅꯕ ꯑꯃꯗꯤ ꯃꯤꯅꯣꯛ ꯃꯤꯆꯩꯗ ꯑꯇꯝꯅꯅ ꯁꯤꯖꯤꯟꯅꯕ ꯋꯥꯍꯩꯁꯤꯡ ꯑꯣꯏꯅ ꯂꯧꯅꯕꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯤ ꯇꯁꯦꯡꯕꯃꯛꯇꯤ ꯃꯅꯤꯄꯨꯔ ꯑꯁꯤꯗꯤ ꯃꯍꯧꯁꯥꯗꯒꯤ ꯂꯩꯖꯔꯝꯂꯕ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯑꯃꯗꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯈꯥ ꯄꯣꯟꯅ ꯁꯔꯨꯛ ꯑꯍꯨꯝ ꯊꯣꯛꯅ ꯈꯥꯏꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯃꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡꯅ ꯅꯝꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯅ ꯇꯥꯕ ꯈꯨꯜꯁꯤꯡꯕꯨ ꯂꯋꯥꯏ ꯄꯥꯠ ꯇꯨꯔꯦꯜ ꯅꯛꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯕꯨꯅ ꯂꯧꯊ꯭ꯔꯥꯎ ꯑꯗꯨꯒ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯕꯨꯅ ꯂꯣꯌꯥꯂꯝ ꯍꯥꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯃꯤꯡꯊꯣꯟꯕꯤꯗꯨꯅ ꯊꯝꯕꯤꯔꯝꯂꯤ ꯑꯉꯟꯕ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯤꯡ ꯀꯩꯔꯤꯡꯗꯨꯅ ꯈꯨꯟꯗꯥ ꯂꯩꯇꯥꯕꯒꯤ ꯃꯆꯠꯇꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯅꯥꯏꯅ ꯀꯣꯂꯨꯞ ꯂꯤꯡꯗꯨꯅ ꯂꯩꯔꯛꯏ ꯀꯣꯂꯨꯞ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯀꯥꯏ ꯁꯦꯝꯃꯤ ꯂꯩꯀꯥꯏ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯈꯨꯜ ꯂꯤꯡꯗꯨꯅ ꯆꯤꯡꯌꯥ ꯇꯝꯌꯥ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯅꯛꯅ ꯑꯇꯣꯡꯕ ꯃꯐꯝ ꯆꯥꯕ ꯑꯀꯪꯕ ꯃꯐꯝꯗ ꯈꯨꯟꯗꯥꯅꯔꯛꯏ ꯑꯁꯨꯝꯅ ꯈꯨꯟꯗꯥꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯂꯋꯥꯏ ꯂꯧꯊ꯭ꯔꯥꯎ ꯑꯃꯗꯤ ꯂꯣꯌꯥꯂꯝ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗꯅꯤ ꯍꯥꯏꯕꯗꯤ ꯂꯝꯗꯝ ꯑꯁꯤ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜꯂꯤ ꯁꯔꯨꯛ ꯑꯍꯨꯝ ꯊꯣꯛꯅ ꯈꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯍꯦꯛ ꯀꯥꯎꯊꯣꯛꯂꯤꯕ꯭ꯔꯥ ꯈꯪꯅ ꯈꯪꯁꯤꯟꯅꯗ꯭ꯔꯤꯕ꯭ꯔꯥ ꯑꯃꯗꯤ ꯑꯣꯏꯔꯦ ꯐꯖꯗꯕ ꯍꯟꯊꯕ ꯀꯔꯦꯝꯅꯕ ꯋꯥꯈꯜꯂꯣꯟꯗ ꯂꯋꯥꯏ ꯂꯧꯊ꯭ꯔꯥꯎ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯗꯤ ꯇꯣꯏꯅ ꯁꯤꯖꯤꯟꯅꯔꯤ ꯑꯗꯨꯒ ꯂꯣꯌꯥꯂꯝ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤꯕꯨꯗꯤ ꯐꯖꯕ ꯑꯏꯪꯕ ꯑꯃꯗꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯝꯗ ꯁꯩꯊꯥꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯕꯤꯔꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯆꯥꯎꯏ ꯍꯦꯜꯂꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯅ ꯆꯥꯎꯈꯠꯂꯦ ꯈꯟꯖꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯇꯣꯞꯄꯒꯤ ꯄꯨꯟꯁꯤꯔꯣꯜꯗ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯃꯑꯣꯡꯗ ꯂꯋꯥꯏ ꯃꯆꯥ ꯂꯧꯊ꯭ꯔꯥꯎ ꯃꯆꯥ ꯍꯥꯏꯕ ꯄꯟꯕ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯏ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯆꯨꯗꯨꯅ ꯂꯩꯈ꯭ꯔꯕ ꯈꯨꯠꯁꯦꯝꯒꯤ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯈ꯭ꯔꯕꯅꯤ ꯆꯥꯟꯅꯗꯕ ꯆꯨꯅꯗꯕ ꯊꯧꯑꯣꯡ ꯄꯣꯠꯁꯛ ꯐꯥꯎꯕ ꯂꯋꯥꯏ ꯊꯋꯥꯏ ꯂꯧꯊ꯭ꯔꯥꯎꯗꯒꯤ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯟꯊꯕ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯃꯑꯣꯡꯗ ꯉꯥꯡꯅ ꯁꯛꯅꯕ ꯑꯁꯤ ꯇꯣꯏꯅ ꯍꯥꯏꯅꯕ ꯆꯤꯟꯗ ꯂꯩꯗ ꯄꯛꯇꯨꯅ ꯂꯩꯕ ꯋꯥꯐꯝꯅꯤ ꯃꯨꯟꯅ ꯈꯟꯊꯅꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤ ꯂꯋꯥꯏ ꯂꯧꯊ꯭ꯔꯥꯎ ꯑꯃꯗꯤ ꯂꯣꯌꯥꯂꯝ ꯑꯍꯨꯝ ꯑꯁꯤꯅ ꯄꯨꯟꯁꯤꯜꯂꯒ ꯁꯝꯖꯤꯟꯅꯔꯒ ꯁꯦꯝꯕꯅꯤ ꯑꯃꯁꯨꯡ ꯂꯋꯥꯏꯗ ꯂꯣꯌꯥꯂꯝꯁꯨ ꯂꯧꯊ꯭ꯔꯥꯎꯁꯨ ꯂꯩꯒꯅꯤ ꯂꯧꯊ꯭ꯔꯥꯎꯗ ꯂꯋꯥꯏ ꯂꯣꯌꯥꯂꯝꯁꯨ ꯂꯩꯒꯅꯤ ꯑꯃꯁꯨꯡ ꯂꯣꯌꯥꯂꯝꯗ ꯂꯧꯊ꯭ꯔꯥꯎ ꯂꯋꯥꯏ ꯂꯩꯒꯅꯤ ꯍꯥꯏꯕꯗꯤ ꯇꯨꯔꯦꯜ ꯄꯠꯌꯥ ꯆꯤꯡꯌꯥꯗ ꯂꯧꯁꯤꯡ ꯎꯅꯔꯤꯕ ꯑꯁꯤꯅꯤ ꯏꯁꯝ ꯁꯝꯅ ꯏꯇꯣꯠ ꯇꯣꯠꯁꯤꯟꯅꯅ ꯂꯩꯅꯕꯅ ꯆꯤꯡ ꯃꯥꯟꯒ ꯅꯛꯅꯅ ꯂꯩꯕꯅ ꯂꯣꯌꯥꯂꯝ ꯄꯥꯠ ꯇꯨꯔꯦꯜꯒ ꯅꯛꯅꯕꯕꯨꯅ ꯂꯧꯊ꯭ꯔꯥꯎ ꯑꯗꯨꯒ ꯂꯧꯕꯨꯛ ꯂꯝꯍꯥꯡꯒ ꯅꯛꯅꯕꯅ ꯂꯋꯥꯏ ꯍꯥꯏꯅ ꯀꯧꯅꯕ ꯈꯛꯇꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯃꯌꯣꯜꯃꯛꯇꯗ ꯂꯩꯔꯤꯕ ꯀꯩꯁꯥꯝꯄꯥꯠ ꯑꯃꯗꯤ ꯂꯝꯐꯦꯜꯄꯥꯠꯅ ꯆꯤꯡꯕꯒꯤ ꯃꯤꯡꯊꯣꯜꯗ ꯄꯥꯠ ꯌꯥꯎꯔꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯝꯕꯨꯜ ꯇꯨꯔꯦꯜ ꯋꯥꯏꯁꯦꯜ ꯃꯔꯤꯜꯒ ꯅꯛꯅꯅ ꯂꯩꯕꯅ ꯂꯧꯊ꯭ꯔꯥꯎꯒꯤ ꯀꯥꯡꯂꯨꯞꯇ ꯆꯜꯂꯤꯕꯅꯤ ꯑꯗꯨꯒ ꯁꯤꯇꯤ ꯃꯅꯨꯡ ꯑꯣꯏꯔꯤꯕ ꯆꯤꯡꯃꯩꯔꯣꯡ ꯊꯥꯡꯃꯩꯕꯟ ꯑꯁꯤꯁꯨ ꯂꯣꯌꯥꯂꯝꯒꯤ ꯀꯥꯡꯂꯨꯞꯇ ꯆꯜꯂꯤꯕꯅꯤ ꯌꯥꯔꯜꯄꯥꯠ ꯑꯀꯥꯝꯄꯥꯠ ꯁꯪꯒꯥꯏꯄꯥꯠ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯅꯝꯕꯨꯜ ꯀꯣꯡꯕ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯈꯨꯟꯗꯥꯔꯤꯕ ꯂꯝꯁꯤꯡ ꯑꯁꯤ ꯂꯣꯌꯥꯂꯝ ꯑꯃꯗꯤ ꯂꯧꯊ꯭ꯔꯥꯎꯒꯤ ꯀꯥꯡꯂꯨꯞꯇ ꯆꯟꯕ ꯃꯐꯝꯁꯤꯡꯅꯤ ꯑꯁꯨꯝꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯆꯥ ꯈꯥꯏꯅ ꯊꯝꯕꯤꯔꯝꯂꯤꯕ ꯑꯁꯤꯕꯨ ꯋꯥꯍꯟꯊꯣꯛ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯛꯄꯅ ꯉꯁꯤꯗꯤ ꯐꯖꯈ꯭ꯔꯕ ꯃꯐꯝꯁꯤꯡ ꯑꯀꯣꯏꯕꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯃꯍꯧꯁꯥꯒꯤ ꯂꯩꯖꯔꯝꯂꯤꯕ ꯁꯛꯑꯣꯡꯗꯨꯒꯤ ꯁꯛꯇꯝꯗ ꯊꯣꯜꯂꯝꯂꯤꯕ ꯆꯥꯅ ꯆꯨꯅꯔꯕ ꯃꯤꯡꯊꯣꯜꯁꯤꯡ ꯋꯥꯍꯟꯊꯣꯛ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯛꯄꯅ ꯃꯤꯑꯣꯏ ꯈꯔꯗꯗꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯍꯟꯕ ꯊꯥꯛ ꯈꯥꯏꯅ ꯎꯍꯟꯕ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯈꯨꯠ ꯊꯣꯛꯅ ꯈꯠꯅ ꯆꯩꯅꯕ ꯐꯥꯎꯕ ꯊꯣꯛꯍꯜꯂꯤꯕꯅꯤ ꯂꯣꯌꯥꯂꯝ ꯂꯧꯊ꯭ꯔꯥꯎ ꯑꯃꯗꯤ ꯂꯋꯥꯏꯗ ꯂꯩꯕ ꯈꯨꯡꯒꯪꯁꯤꯡꯗꯒꯤ ꯄꯨꯊꯣꯔꯛꯂꯤꯕ ꯄꯣꯠꯊꯣꯛꯁꯤꯡ ꯈꯣꯡꯉꯥꯏꯐꯝ ꯆꯥꯕ ꯂꯂꯣꯜ ꯏꯇꯤꯛ ꯇꯧꯐꯝ ꯀꯩꯊꯦꯜ ꯑꯆꯧꯕ ꯏꯝꯐꯥꯜ ꯃꯌꯣꯜꯗ ꯂꯩꯔꯤꯕ ꯈ꯭ꯋꯥꯏꯔꯥꯝꯕꯟ ꯀꯩꯊꯦꯜ ꯑꯁꯤꯗ ꯌꯣꯜꯂꯔꯤꯕꯅꯤ
हाइरिबसिसु नागा तुरेल नंबुल तुरेल अमदी इम्फाल तुरेलना इकोई कोशिंदुना लैरिबनी लौथ्राउगी कांगनुक्ता चल्लिबनी खोंहाइफम सारे हाइरिबा इम्फाल मयोलदा खुंदारिबसिंगसु लवाई लौथ्राउ लोयालम याउदना हिंबा ngamloidoribani aduga इम्फाल मयोलदगी लापथोकनु खुंदारिबसु अदु मंगाई तुना हिंमिन्नरिबनी रूरल अर्बान खाइरकपदी ngasi ngarang tani इपा इपुसिंगना मांगलम चतगी थंबिरमलिबा लवाई लौथ्राउ अमदी लोयालमगी वाहनथोकपु चुमना सिजनबिदुना तुंगी मिरोलगी दमकता मफम चाना थंबिरमबना अफब खोंथांग ओइगनी।